Dairang phong bache phong na megi tang mari da pau update pizarake miyam loi phok taminasi. Curfew kumthokpadagi miyam thoknarakhi marks umnakhide social distancing innakhide ayuk pung taruktagi mari fawba khoirambal ima kaithel ahum natana pauna thangalgi dukan sing thong hangnakhi. Manipur gi oina ngasidagi tha asigi seje taraga tare fawba chathagadoriba ahum suba lockdown gi anawba chana kanglon sing phongkraba matung kanglon asigi matung ina Manipur lengangna ayuk pung taruktagi numidang pung taruk fawba curfew komthokkibadagi matam sangna yumda leiruraba miyam mapan thoknakhre ngase ayu angan madagi miyoi kya mapan thoknaraktuna masa masa gi thaba ingkhang satpa amadi kaithel singdigi poste kya lasinba ukhi lenga ki yathangi matung ina miyam tin mafamda mark sungsoi suidana upkadabani haikiba adu miyamna inba ukhide poste lebigi pareng sana lepa matamda su miyamna social distancing ngakna satpa ukhide imphal gi maru oiba lambi singda lanai gari sing sienbigi sang yamna wangki adubu passenger puba gari sing di sena khide lenga ki yathang amagi matung ina ngase yuk pung taruk tugi numidang pung mari fawa khoirambal ima kaithel ahum nagamapal amadi ngari gali natana Manipur gi atai kaithel sing thong hangbagi ayaba laikhibadagi imphal gi maru oiba pauna thangal kaithel yauna singjamai kaisampana singbada lairiba dukan sing thong hangnakhi thangal amadi pauna kaithel gi dukan sing thong hange tabadagi miyam thumjilaktuna posai kya ka hena laisinba unakhi miyoi kharadi posai chabul laiduna gari da haplaga hona basu miyam unakhi amaromda langa ki loisang yauna lanai office sing thong hangnakhi adubu employee sing kab gi sang namnakhi imphal gi yanglen saru oiriba secretariat anida employee sada yangkhai thabak kaba ukhi bank sing thong hangnakhi atopa maru oiba paw amanam HIV dengue gumna COVID-19 laisasu hidak puthokpa ngamloi report HIV amadi dengue gumna COVID-19 laisat asisu vaccine puthokpa ngamloi haina health expert amadi scientist singna section wat thamlakli haina Hindustan Times ki pauksi amana hairi Paosin hai HIV amadi dengue gumna matam aduda COVID-19 gumna case laki haujuk phawbada COVID-19 laisat asigi vaccine chama puthoknaba trial sathaba hokre trial asigi manungda miyoibra sangeng phaw sathaba yaunakre masigi manungda England Oxford University amada US ena trial sathaba hokre adubo malem goina virus makhal khara lairi makhoi sing asigi vaccine puthokpa ngamdri haina London gi Imperial College ki Global Health ki Professor Dr. David Nabarol na phongdokhiba leikhre na haina su pauksi sina phongdorakle atopa maru oiba paw manamu leikai na mayumda leiba yaroi heibadagi miyoi ani Manipur College ta hangba quarantine center da leikhre gari da leiba Valley Academy da hangba quarantine center da leiraba matungda COVID-19 na nabra haibagi test tobda negative oidun masagi mayumda home quarantine tobagi ayaba piraba miyoi ani leikai gi miyoi singna mayumda leiba yaroi heibadagi hauzik Manipur College ta hangliba quarantine center da ngarangdagi hauna leire haidi hiramsigi matangna quarantine management committee singjama assembly constituency Manipur College Imphal gi maikeri khangalakli masagi mayumda leiba yaroi haibadagi Manipur College ta hangliba quarantine center da leidiba miyoi ani asi singjama sirom leikai digi RK Dumba Singa amadi singjamai mayengmam leikai digi sumande kawi haidi makhoi ani bu quarantine management committee na taramno oktuna Manipur College ta hangliba quarantine center asida numitara marini thamgani hairi committee sina press ta tholakpa serol asigi matung inadi singjamai kendra gi oina lockdown na maram oiduna mayumna thokpa yadaduna India gi tonba mafam singda miyoi sahum rom panduna leidi hairiba miyoi sing asi singjamai kendra gi miyamna angamba mating pangduna Manipur da thoknaba honagani loinana makhoina tholakpa matamda Manipur College ta hangliba quarantine center da thamgani hairi Silakpada maru oiba paw manamu suspend tokiba doctor ahum haujiksu More Hospital da leitri More Hospital da duty taba doctor ahum na masagi mathau masak khangna pangthoktaba amadi hospital da leiduna ana layengi thabak tawdabagi damakta thabaktagi suspend tokiba adu ngasi phawba hospital asida laktri Manipur Sarkar gi Health and Family Welfare gi Deputy Secretary Semilian Lenyena thokiba order amagi matung ina doctor ahum asi suspend tawringeda makhoi gi headquarter asi More Hospital da oigadabani loinana suspend manung do hospital asida lengdana leigedabani haibani adubu ngasi phawba doctor ahum asi hospital asida laktri makhoi gi laifam oiriba More Hospital ga mayokna bada leiriba ka singi thong londuna leiri hauzik doctor ahum asi mafam kadai da leiri haibadu khangba ngamdri hainsu pauksi esina phongdorog du pauksi lojalakpo ena mayam da kariguma amakatang hangkachage aduga mayam na khangbiragi nuksibiduna comment box thambiramo thangmaibun sinam leikai da Dr. Ajoy Diabetes ki doctor asida yengnabagi damakta magi appointment lawbagi mawang matau amasum ayung ata adum chalagan yengbagi khudongchaba laigidra haibana singbadu mayamna khangbiba yauragadi sunu comment box thambiramo and thank you